ꯚꯥꯏ ꯚꯥꯏ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯃꯗꯨꯕꯣ? ꯍꯩꯃꯥ ꯍꯩꯃꯥ ꯏꯆꯥꯈꯣꯏ ꯂꯥꯛꯂꯤꯗꯅ ꯅꯇꯥꯎꯗꯣ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤꯅꯦ ꯆꯪꯉꯣ ꯆꯪꯉꯣ ꯃꯥ ꯀꯩꯊꯦꯜ ꯀꯥꯗꯣꯏꯔꯣ? ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯃꯥꯁꯦ ꯀꯩꯊꯦꯜꯐꯥꯎꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ꯫ ꯚꯥꯏ ꯀꯩꯗꯧꯔꯤꯅꯣ? ꯂꯩꯕꯥꯛ ꯇꯧꯔꯝꯕꯅꯦ ꯅꯣꯏ ꯂꯥꯛꯏꯔꯣ? ꯑꯩ ꯐꯝꯅꯅꯕ ꯂꯧꯊꯣꯔꯛꯀꯦꯀꯣ꯫ ꯌꯥꯔꯅꯤꯗ ꯑꯗꯨꯒ ꯂꯩꯔꯤ ꯁꯤꯗ ꯂꯥꯛꯑꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ꯫ ꯀꯩ ꯄꯥꯎꯅꯣꯅꯦ ꯅꯨꯡꯉꯥꯏꯕꯒ ꯍꯥꯏꯁꯤꯕꯣ? ꯚꯥꯏ ꯑꯩꯈꯣꯏꯒꯤ 12 ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯕꯅꯦ ꯅꯪ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯕꯅꯦ ꯚꯥꯏ꯫ ꯍꯥ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ? ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯐꯥꯔꯁ ꯉꯥꯛꯇꯅꯦ꯫ ꯑꯗꯨꯗꯤ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯁꯤꯅꯦ ꯍꯥ ꯅꯠꯇ꯭ꯔꯣ ꯚꯥꯏ? ꯚꯥꯏ ꯅꯣꯏ ꯁꯥꯎꯔꯅꯨ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯃꯔꯣꯏ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯂꯒꯦ꯫ ꯑꯦ ꯚꯥꯏ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯑꯆꯪꯕ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯗꯣꯏꯅꯦ꯫ ꯄꯨꯊꯣꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤꯕꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯕꯨ꯫ ꯚꯥꯏ ꯅꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯦ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯚꯥꯏ ꯁꯤꯗꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯅꯦ꯫ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯉꯥ ꯂꯩꯍꯜꯂꯛꯀꯦꯕ꯫ ꯍꯣꯏ ꯚꯥꯏ ꯆꯥꯔꯁꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ꯫ ꯀꯦꯕꯤꯌꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯇꯝ ꯇꯥꯔꯦ? ꯑꯩꯗꯤ DMꯗ꯫ ꯑꯩꯁꯨꯅꯦ ꯕꯕꯥꯅꯗꯤ ꯃꯄꯥꯟꯗ ꯇꯝꯃꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯇꯜꯂꯦꯅ ꯇꯣꯛꯑꯕ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯨꯄꯥ ꯀꯣꯏꯔꯕꯣ? ꯀꯣꯏꯌꯦ ꯀꯩꯗꯧꯔꯒꯦ? ꯀꯌꯥ ꯀꯣꯏꯒꯦ? ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥꯁꯤꯕꯨ ꯀꯌꯥ ꯑꯣꯏꯅꯒꯦ? ꯑꯄꯪꯕꯤ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥ ꯑꯃꯇꯪ ꯀꯣꯏꯕ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ? ꯀꯣꯏꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯗꯨ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯉꯝ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯅꯔꯕ ꯃꯇꯝꯅꯤ꯫ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯌꯨꯝ ꯀꯥꯏꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯂꯦꯞꯄꯤꯔꯥ ꯍꯥꯏꯕ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯕ ꯌꯨꯝꯗꯣ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯌꯨꯝꯗꯣ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯣꯏ꯫ ꯃꯇꯥꯡꯁꯤꯗꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯗꯥꯏꯇ ꯍꯥꯏꯗꯨꯅ ꯁꯃꯥꯖꯁꯤꯗ ꯇꯥꯛꯂꯤꯕꯁꯦ꯫ ꯅꯨꯄꯤ ꯐꯕ ꯁꯃꯥꯖ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯅꯨꯄꯤ ꯐꯠꯇꯕ ꯁꯃꯥꯖ ꯆꯥꯎꯈꯠꯇꯕ ꯁꯃꯥꯖ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕ꯫ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯎꯁ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯄꯨꯔꯥ꯫ ꯑꯗꯣ ꯅꯪꯒꯤꯗꯨꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯃꯃꯥ ꯃꯄꯥꯒꯗꯤ ꯂꯣꯏꯁꯨꯅ ꯂꯩꯀꯣ? ꯀꯩꯝ ꯇꯧꯗꯤꯌꯦ ꯃꯃꯥꯒ ꯃꯥꯒꯅꯦ ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯀꯥꯏ꯫ ꯏꯃꯥ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯂꯩꯔꯨꯗꯣꯏꯕ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯔꯝꯕ ꯅꯪꯅ ꯃꯣꯏꯗ ꯃꯤꯅꯥꯏꯒꯨꯝ ꯂꯩꯔꯨꯗꯣꯏꯕ꯫ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯗꯣꯏꯕ ꯑꯣꯏꯔꯗꯤ ꯌꯨꯝꯒ ꯄꯥꯜꯂꯣꯏ꯫ ꯍꯦ ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯟꯊꯅ ꯌꯦꯡꯕ ꯐꯠꯇꯦ꯫ ꯃꯣꯏꯁꯨ ꯃꯤꯅꯤ ꯉꯝꯅꯕ ꯍꯣꯠꯅꯖꯗꯨꯅ ꯆꯔꯥ ꯅꯥꯃꯠꯇ ꯑꯣꯏꯔꯕꯁꯨ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯂꯥꯏꯔꯩꯅ ꯈꯨꯟꯕꯗꯨꯗꯤ ꯁꯃꯥꯖꯅ ꯈꯥꯏꯕꯅꯤ꯫ ꯊꯥꯗꯣꯏ ꯅꯪ ꯁꯥꯎꯔꯕꯣ? ꯁꯥꯎꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗꯕꯨ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯦ꯫ ꯑꯄꯪꯕꯤ ꯅꯪꯕꯨ ꯋꯥꯕ ꯄꯥꯝꯕ꯭ꯔꯣ? ꯑꯋꯥꯕ ꯄꯥꯝꯕ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯋꯥꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯅꯪ ꯍꯌꯦꯡ ꯋꯥꯔꯗꯤꯅ ꯍꯥꯏꯕꯅꯦ꯫ ꯋꯥꯔꯣꯏꯌꯦ ꯀꯩꯁꯨ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ꯫ ꯃꯥ ꯀꯩ ꯇꯧꯁꯤꯜꯂꯛꯎꯒꯦ? ꯌꯥꯔꯅꯤꯌꯦ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯕꯤꯔꯛꯑꯒꯦꯀꯣ꯫ ꯗꯥ ꯊꯧꯕ ꯅꯠꯇ꯭ꯔꯣ? ꯍꯥ ꯀꯔꯤ? ꯃꯥꯅꯦ꯫ ꯑꯩꯈꯣꯏ ꯕꯕꯥ ꯎꯅꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯂꯥꯛꯏꯅꯦ꯫ ꯕꯕꯥꯗꯤ ꯃꯊꯛꯇ ꯂꯩꯔꯝꯅꯤꯌꯦ꯫ ꯑꯣ ꯑꯗꯣ ꯅꯪꯗꯤ ꯃꯁꯛꯀꯁꯤ ꯌꯥꯝ ꯐꯖꯔꯝꯃꯦꯅꯦ꯫ ꯑꯁ ꯀꯔꯥꯏꯗꯒꯤꯅꯣꯗ ꯗꯥ ꯊꯧꯕꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ꯫ ꯏꯃꯥ ꯑꯩꯅ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯐꯖꯩ꯫ ꯑꯣ ꯑꯗꯨꯗꯤ ꯊꯦꯡꯀ꯭ꯌꯨ꯫ ꯑꯗꯣ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯀꯣꯏꯊꯣꯔꯛꯎꯗꯅ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯆꯥꯃꯤꯟꯅꯁꯤ ꯍꯥ꯫ ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯌꯥꯕꯅꯦ ꯑꯗꯨꯝ꯫ ꯑꯗꯨꯗꯤ ꯗꯥ ꯊꯧꯕ ꯑꯩ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯇꯧꯔꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯇꯧꯖꯔꯨꯔꯣ꯫ ꯚꯥꯏ ꯅꯣꯏꯒꯤꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅꯁꯨ
마부 얌 누시에 마북수 얌 파이 ꯑꯣ ꯌꯥꯗꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯄꯥꯝꯈ꯭ꯔꯦꯗ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤ ꯃꯁꯛꯁꯨ ꯐꯖꯕ ꯍꯣꯠꯅꯕꯁꯨ ꯀꯟꯕ ꯑꯩꯈꯣꯏ ꯏꯇꯥꯎꯅꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯛ ꯊꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯔꯨꯕ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯌꯥꯔꯛꯇꯦ ꯑꯩꯁꯨꯅꯦ ꯀꯔꯝ ꯀꯥꯟꯗ ꯌꯥꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦꯗ ꯚꯥꯏ ꯅꯪ ꯁꯛ ꯐꯖꯅꯕ ꯀꯔꯤ ꯆꯥꯒꯦ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯖꯒꯦꯗꯅ 이씨 야래다 너이보 가라 하이라디 ꯑꯗꯣ ꯑꯪꯀꯜ ꯄꯣꯠꯇꯣ ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ 5 crore ꯃꯨꯛꯀꯤ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯆꯤꯡꯂꯦꯟ ꯈꯨꯝꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯥꯏꯈꯤꯕ ꯕꯤꯖꯤꯅꯦꯁꯇ ꯁꯛꯁꯦꯁ ꯑꯣꯏꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯈꯜꯂꯣ ꯃꯣꯏꯒꯤ ꯁꯤꯌꯥꯔ ꯈꯔ ꯆꯥꯎꯅ ꯄꯤꯊꯣꯛꯑꯅꯤ ꯑꯗꯨꯒ ꯏꯃꯥꯡꯁꯤꯗ ꯇꯨꯔꯥ ꯇꯨꯕꯒꯨꯝ ꯇꯨꯔꯅꯤ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗ 다도이 ꯍꯥꯎ ꯀꯩ ꯍꯥꯏꯒꯦ 짝자라보 낭보 ꯕꯕꯥ ꯍꯣꯏꯗꯤ ꯆꯥꯔꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯕ ꯑꯗꯣ 짝자다버리 도구노고 ꯍꯣꯏ ꯆꯥꯗꯣꯏꯅꯦ ꯅꯪꯗꯤ ꯀꯗꯥꯏ ꯇꯝ ꯇꯥꯔꯒꯦ ꯗꯦꯝꯗ ꯇꯥꯔꯦꯗ ꯅꯪꯗꯤ ꯑꯩꯁꯨꯅꯦ ꯑꯗꯣ ꯂꯣꯌꯥ ꯀꯥꯡꯗꯣ ꯀꯨꯏꯗ꯭ꯔꯦꯀꯣ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯊꯥꯗꯣꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯅꯪꯕꯨ ꯀꯣꯏꯕ ꯄꯨꯕ ꯉꯝꯃꯔꯣꯏꯀꯣ ꯑꯦ ꯂꯣꯌꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦꯕ ꯀꯣꯏꯕ ꯆꯠꯄꯅ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯔꯤꯁꯤꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯊꯥꯗꯣꯏ ꯑꯩ ꯄꯦꯜꯂꯦ ꯅꯪꯒꯤ ꯋꯥꯈꯜꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯂꯩꯗꯣꯏꯅꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯏ ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯑꯣꯏꯌꯦ ꯑꯩꯅ ꯂꯥꯛꯀꯅꯣꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯦ ꯀꯩꯒꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯄꯣꯠ ꯆꯩ ꯒꯤꯐꯀꯁꯤꯕꯨ ꯅꯨꯄꯥ ꯈꯛꯇꯪꯅ ꯄꯤꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯦ ꯅꯪꯅꯁꯨ ꯄꯤꯕ ꯌꯥꯏꯌꯦ ꯏꯕꯦꯝꯃ ꯍꯣꯏꯅꯦ ꯌꯥꯏꯌꯦ ꯑꯩ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯒꯦꯀꯣ ꯍꯜꯂꯣ ꯊꯥꯗꯣꯏ ꯀꯔꯤ ꯂꯩꯔꯒꯦ ꯂꯣꯌꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝꯗꯨꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯗꯣꯏꯅꯦ ꯑꯦ ꯀꯩꯒꯤꯅꯣ ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯅꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯁꯔꯄ꯭ꯔꯥꯏꯖꯅꯦꯕ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯑꯦ ꯑꯁꯤ ꯑꯝꯇ ꯄꯥꯏꯕꯤꯌꯣ ꯑꯩꯒꯤ ꯈꯣꯡꯃꯩꯁꯦ ꯑꯃꯨꯛꯇ ꯀꯤꯒꯦ ꯍꯣꯏ ꯄꯥꯏꯒꯦ ꯂꯣꯌꯥ ꯂꯣꯌꯥ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯀꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯔꯤꯡꯁꯦ ꯃꯨꯜꯂꯤꯅꯦ ꯑꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯕ ꯊꯥꯗꯣꯏ ꯀꯧꯔꯛꯀꯅꯣ ꯅꯪꯒ ꯑꯩꯒ ꯀꯩ ꯊꯣꯛꯅꯩ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯅꯪꯗꯤ ꯁꯥꯅꯦ ꯅꯪꯃꯛꯅ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯑꯩꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯦ ꯑꯗꯨꯕꯨꯗꯤ ꯑꯄꯤꯛꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯕ ꯇꯥꯕꯅꯤ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯀꯔꯤ ꯑꯃꯨꯛ ꯇꯥꯈꯣ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯣ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯜꯂꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏꯌꯦ ꯊꯥꯗꯣꯏ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯟꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣꯊꯥꯗꯣꯏ ꯊꯥꯗꯣꯏ ꯅꯪ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯑꯍꯦꯟꯕ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯏꯐꯝꯗꯒꯤ ꯄꯤꯒꯦ ꯁꯦꯜ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯜꯂꯛꯀꯅꯣ ꯀꯩꯅꯣ ꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯄ ꯀꯩꯗꯧꯏ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯗ꯭ꯔꯕꯣ ꯃꯗꯨ ꯍꯥꯏꯔꯤꯕ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯀꯅꯣ ꯑꯗꯣ ꯅꯪꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯃꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯀꯣ ꯊꯥꯖꯗ꯭ꯔꯦ ꯊꯥꯖꯕꯁꯨ ꯅꯪꯅ ꯃꯥꯡꯍꯟꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕꯁꯨ ꯉꯝꯂꯣꯏ ꯅꯪ ꯃꯗꯨꯗꯤ ꯍꯥꯏꯒꯅꯣ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯝꯕ ꯃꯔꯤꯗꯣ ꯉꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤꯔꯥ
काइनरसी हायरगा हेक्ता काइनबा नुसिनसी हायरगा हेक्ता नुसिनबा मदुदी नंग नसाना तोहंजबने आई नंग मखादाना वरी साबा पामदे आई चलगे नंगी पुगजेल खंगदना नंगबु नुंसिरुबा आईगी इरालने क्वाक्तो वाहोंगी मतु थेचिलगा वाहोंग साबा यारो हैबदा चुम्मे थाथोय आई लांदी लादबनी को यारे आई तानिंग्रे नंगी सेमजिन साजिन बा हाइदो आईगी लंबी पियो चलगे इमा लाइरब अखोई वाकत ताबीनब मी लेत्रफ्रो लाइरब अखोईदी ngasi समासिदा पेंथोकने हिंगबा यादब्रो ngasi di nacha gi thajaba pumba thadoina manghanbire nacha hojik matam sigi nusi da base kire icha landi heba ima khangi thadoi gi pukchendo ngakta badi ngamde akhoibu lairabani haiduna adu hanthana yengba ko hoise karisu khalran changu imungda ima tosi nacha ngakta pothagi ma thadoi nangido kharadi henmale wahi thamoi anibu punsinba wahi thamoi anibu thukaiba wahi miyoiba amabu asibagi khayata pusinba wahi miyoiba amabu asibagi khayata gi chingduna putorok ngamba wahi himalay singsangomba thaba luiba naira roitaba makun wahi nangki nakunsi nonggang chairaba hakchang amak panat thalaba wakhal hanjin kayarak minam biram laba thamoi awabana kokthong pharaba punsi nusiba hairiba ipak tida irak neraba punsi nusinariba lanfam tida kayarak maiti raba khula yaudraba lanbidi thamoi da makha ta polum punindra nusiba masu nathai rablaga awaba nungai namak su nathai rablage khalak thamoi masu pendaba ningam tabagi maisasu makha ta na langngap thamoi masu nangna yengdraba aigi saktam mangonda amuk khana su udaroi utbagi thawna dasu ifam da pibiramdra ngasi gi sangsar ji thadoktuna chalage pangdavani haigesu haijarasana aigi nuai teba pausi taraga namittagi napi marik ama fok tadaba ngambo uyuko nangdi nungai da panbo uyuko nangdi nungai da panbo uyuko Bye. Kaino nang na taramisibo? Itaw, nang ay ko'y bulong sidrabo. Say, namit pango. Say, mit pango itaw. Laya. changlakano isagi nakta nupi moibagi liri khoiri basu machel amata yaudaba nakhoina paisa pai haiduna lairaba khoibu huningba maungda hunduna ngangba laira jere basu ngamnaba honaduna hingkhibane paisa paiba nakhoidagi siki ima phau ni khibro हे ता थाजा नंगनदी थमोय एगी अवाबसे खंगलमनिको नकोइसु आइबु थाजा बिद्रबको करमनदी थाजा बिगनी इरालने नंगी थमोयबु मसक खंगलुदबा आइगी इरालने मखोयबु थाजरुबा आइगी इरालने नफमदा लंगजखिबा पापकी इरालतना मपोट फारबा आइना कनादसु वारौद्रे मतम ममददी इफमदा तत्तना हंखिबने नंगसे लिक्लीरा नत्रगा मनीरा हाइदुना नंगबु खंगलुदबदा नंगबु आइना मिराइरुरे